Dear Manipur ki nungthin ki paweng bir bapum namak po amkana taram nok seri han badam na maroi ba update ama thamjage hauzik palinde thokliba thaudoga dugi matang da update ama thamjage Kukizo village volunteer amasung United Kuki Liberation Front UKLF ki makhoi masen nongmai kapnabada Kukizo village volunteer ahum amasung United Kuki Liberation Front gi lanmi ama sire aduga khoisaunarba miyamna village volunteer force Kuki village volunteer force na SS Haukip the leader of the United Kuki Liberation Front gi leader gi yum mai thakre yamna thajaba paung gi matug redi haiba Kukizo village volunteer amasung United Kuki Liberation Front makoi na nongmai kap na khibasi makoi gi internet dispute amagi maramdani haiba nongmai kapna khiba matam asinga se pung ni pan lom taba adwai dagi kapna ba hokibani haiba kapna riba mafam asina two separate location dani molnoi palen amasung molnom dagi kilometer amaga makhai rom satlaga palen gi area Technopol district tani hairi aduga haiba thaudoga sida Kuki village volunteer gi ahum sire aduga karigi UKLF United Kuki Liberation Front gi lanmi ama sire aduga khoisaunar bamyam na SS Haukip leader of UKLF ki yumsu mai thaki badu mayamna social media da viral chatpa unare